Thꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀ ꯍꯦꯛ ꯍꯦꯛ ꯂꯩꯃꯤꯟꯅꯕ, ꯃꯍꯥꯛꯀ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯛ ꯑꯁꯤ ꯑꯇꯩ ꯎꯆꯦꯛꯁꯤꯡꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯏ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜꯕꯨ ꯐꯖꯅ ꯈꯪꯏ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯏ ꯅꯤꯡꯗꯨꯅ, ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯛꯂꯤꯕ ꯑꯁꯦ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯦꯛ ꯂꯥꯛꯄꯨ ꯂꯥꯛꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ, ꯍꯦꯛꯇ ꯐꯥꯔꯗꯕꯅꯤ, ꯅꯥꯟꯊꯣꯛꯍꯟꯗꯨꯅꯒ ꯆꯦꯜꯍꯟꯈ꯭ꯔꯔꯣꯏ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯑꯃꯨꯕ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯆꯩꯁꯨ ꯑꯁꯤꯁꯨ ꯏꯆꯝꯆꯝꯕ ꯑꯃꯨꯕ ꯆꯩꯁꯨ ꯑꯃ ꯑꯣꯏꯔꯝꯗꯦ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯆꯩꯁꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯃꯨꯕꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯩꯁꯨ, ꯅꯪ ꯑꯃ ꯂꯩꯔꯝꯕꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯗꯕꯅꯤ꯫ ꯅꯪꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯐꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯎꯆꯦꯛ ꯀ꯭ꯋꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯑꯃꯨꯕ ꯆꯩꯁꯨ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯎꯍꯟꯗꯨꯅ, ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯊꯛꯍꯟꯗꯨꯅ ꯐꯥꯒꯗꯧꯔꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯑꯣꯜꯍꯟꯒꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯕ ꯑꯁꯤꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯍꯥꯏꯔꯤꯕ ꯆꯩꯁꯨ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯏ ꯅꯤꯡꯐꯝ ꯑꯣꯏꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯔꯥ ꯑꯃꯅꯤ꯫ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯔꯥꯕꯨ ꯃꯍꯥꯛꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯐꯨꯛꯄꯅꯤ꯫ ꯃꯌꯥꯏ ꯂꯩꯕ ꯎꯔꯥ ꯑꯃꯅꯤ ꯎꯆꯦꯛ ꯀ꯭ꯋꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯄꯤꯕꯅꯤ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯀꯟꯅ ꯌꯥꯡꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯏ꯫ ꯎꯆꯦꯛ ꯑꯗꯨꯅ ꯈꯨꯠ ꯑꯗꯨꯗ ꯇꯣꯡꯏ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ, ꯍꯥ ꯀ꯭ꯋꯥꯛ, ꯀꯔꯤ ꯂꯩꯔꯦ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯄꯥꯏꯔꯛꯂꯤꯕꯗꯤ? ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯍꯧꯔꯕ꯭ꯔꯥ? ꯀ꯭ꯋꯥꯛ ꯑꯗꯨꯅ ꯄꯥꯎꯗꯝꯃꯤ, ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ, ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯃꯈꯣꯏ 4-5 ꯂꯥꯛꯍꯧꯔꯦ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯍꯧꯔꯦ꯫ ꯄꯥꯎ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯄꯥꯏꯔꯛꯄꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯥꯗꯥꯟꯕ ꯃꯤꯁꯤꯡ ꯂꯥꯛꯂꯦ ꯍꯥꯏꯕ? ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯟꯗ ꯑꯃꯨꯛ ꯍꯥꯏꯖꯩ, ꯈꯪꯒꯅꯤ, ꯃꯈꯣꯏ ꯄꯨꯝꯕꯕꯨ ꯑꯩꯅ ꯐꯥꯒꯅꯤ꯫ ꯅꯪꯅ ꯄꯤꯕ ꯃꯌꯥꯏ ꯂꯩꯕ ꯆꯩꯁꯨ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯦꯡꯕꯨ ꯄꯥꯡꯒꯅꯤ꯫ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯎꯆꯦꯛ ꯀ꯭ꯋꯥꯛ, ꯅꯪ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯣ꯫ ꯍꯣꯔꯦꯟ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯛꯂꯕ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯑꯣ꯫ ꯍꯧꯖꯤꯛ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯐꯒꯅꯤ, ꯃꯐꯝ ꯑꯃꯗ ꯑꯩ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯐꯝ ꯑꯃꯔꯣꯝꯗ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯋꯥꯡꯕ ꯎꯊꯛ ꯑꯃꯗ ꯄꯥꯏꯈꯠꯇꯨꯅ ꯇꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ, ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯂꯨꯒꯦ, ꯃꯐꯝ ꯑꯁꯣꯝ ꯇꯝꯅ ꯃꯈꯣꯏꯕꯨ ꯃꯃꯤꯠ ꯊꯛꯍꯟꯗꯨꯅ ꯄꯨꯔꯛꯂꯒꯦ꯫ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯂꯥꯏ ꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯩ ꯀꯌꯥ ꯍꯩꯔꯕ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨꯕు ꯁꯨꯔꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯎꯃꯪ ꯃꯅꯨꯡꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ 5 ꯑꯗꯨꯅ ꯆꯠꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯐꯝꯁꯦ ꯌꯥꯝꯅ ꯁꯨꯏ, ꯏꯊꯟꯇꯒ ꯆꯪꯂꯕꯗꯤ ꯌꯥꯝꯅ ꯀꯤꯅꯤ, ꯆꯪꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯦꯔꯥ, ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯅꯪꯅ ꯀꯤꯒꯟꯕꯁꯤꯅꯀꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯁꯥ ꯇꯥꯟꯕꯅꯤ, ꯀꯤꯔꯕꯗꯤ ꯁꯤꯟꯐꯝ ꯑꯁꯦ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏꯅ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯁ, ꯏꯇꯥꯎꯈꯣꯏ, ꯀꯌꯥꯝ ꯁꯥꯡꯅ ꯆꯪꯁꯤꯟꯈꯤꯁꯤ ꯍꯥꯏꯕꯅꯣ? ꯁꯥ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯜꯂꯗꯕꯅꯤ꯫ ꯑꯩꯈꯣꯏ 5ꯁꯨ ꯁꯨꯔꯤ, ꯑꯍꯤꯡ ꯂꯦꯛꯑꯁꯨ ꯂꯦꯛꯑꯗꯕꯅꯤ ꯀꯩꯅꯣ꯫ ꯃꯈꯣꯏ 5ꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯥꯗ ꯍꯅꯨꯕ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯅꯨꯄꯥ ꯑꯃ ꯆꯠꯂꯤꯕꯁꯤ ꯎꯕ꯭ꯔꯥ? ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯍꯣꯏ, ꯎꯏꯌꯦ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕꯁꯤꯕꯣ? ꯃꯊꯟꯇ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅꯁꯨ ꯆꯠꯂꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇ ꯍꯪꯂꯨꯁꯦ꯫ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯔꯁꯦ ꯍꯥꯏꯕ꯭ꯔꯥ? ꯅꯨꯄꯥ ꯑꯁꯤ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ? ꯀꯔꯤ ꯋꯥꯅꯣꯗ? ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯂꯝꯃꯣꯏꯗꯧꯔꯤꯕꯒꯦ? ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯆꯠꯁꯤꯟꯅꯔꯤꯕ ꯍꯅꯨꯕ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯈꯣꯏ ꯃꯉꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦꯗꯅ꯫ ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ꯫ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯂꯣꯏꯅ ꯄꯨꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯧꯔꯛꯏ, ꯍꯣ ꯏꯄꯟ, ꯃꯥꯡꯗ ꯆꯠꯂꯤꯕ ꯏꯄꯟ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯦ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯕꯨ ꯃꯅꯥꯁꯤꯕꯨ ꯄꯪꯕꯖꯥꯠꯂꯣ? ꯑꯩꯈꯣꯏꯅꯁꯨ ꯀꯟꯅ ꯀꯧꯔꯤꯕ ꯀꯥꯏꯁꯦ ꯑꯝꯇ ꯇꯥꯗꯈꯩ ꯆꯠꯂꯤꯅꯦ꯫ ꯃꯈꯣꯏ ꯃꯉꯥꯅ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯄꯟ, ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯒꯦ? ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯥ ꯃꯉꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣꯁꯤꯡ, ꯀꯩꯗꯧꯔꯦ? ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯄꯟ, ꯋꯥ ꯑꯃꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯑꯁꯨꯛ ꯁꯨꯛꯂꯕ ꯎꯃꯪ ꯃꯅꯨꯡꯁꯤꯗ ꯏꯄꯟ ꯅꯍꯥꯛ ꯅꯊꯟꯇ ꯏꯁꯣꯟ ꯁꯣꯟꯅ ꯁꯣꯜꯂꯤ ꯃꯥꯂꯤ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯃꯐꯝ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ? ꯑꯩꯕꯣ ꯀꯔꯤꯁꯨ ꯆꯠꯇꯦꯗ꯫ ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯁꯥꯗꯥꯟꯕꯁꯤꯡꯂꯥ? ꯆꯠꯂꯤꯕꯁꯤꯕꯨ ꯆꯠꯇꯦ, ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ ꯆꯠꯇꯦꯅ? ꯎꯃꯪ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯩꯕꯨ ꯍꯥꯏꯔꯗ꯭ꯔꯅꯦ? ꯍꯣꯏꯗ, ꯅꯈꯣꯏꯅ ꯑꯗꯨ ꯈꯪꯅꯤꯡꯅ ꯍꯪꯂꯕꯅꯤꯅ ꯍꯥꯏꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯐꯪꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯅ ꯆꯠꯂꯤꯕꯅꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯄ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯃꯉꯥ ꯑꯗꯨꯗꯤ ꯊꯃꯣꯏꯗ ꯀꯥ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯊꯃꯣꯏ ꯑꯗꯨꯗ ꯈꯜꯂꯤ, ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯄ ꯃꯐꯝ ꯍꯥꯏꯕ, ꯍꯩꯁ, ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯈꯪꯗꯣꯛꯂꯒꯦ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯔꯨꯔꯒꯦ꯫ ꯅꯨꯄꯥ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯍꯅꯨꯕ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯕꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝꯕꯨ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯛꯏꯅꯦ꯫ ꯀꯥꯟꯅꯗꯦ, ꯆꯞ ꯆꯥꯕꯤ ꯃꯐꯝ ꯑꯗꯨꯃ ꯈꯪꯗꯕ ꯌꯥꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯄꯟ, ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯕꯨ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯄ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯕ? ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯏꯄꯟꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯇꯥꯔꯤꯕ ꯑꯁꯤꯅꯤ꯫ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯨ ꯂꯩꯕ꯭ꯔꯅꯦ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯄ ꯃꯐꯝ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯀꯌꯥ ꯊꯥꯖꯗꯦ꯫ ꯇꯁꯦꯡꯅ ꯂꯩꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯃ ꯆꯪꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯗꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯧꯅꯈ꯭ꯔꯅꯤ꯫ ꯉꯥꯏꯈꯣꯗꯥ, ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯑꯍꯜ ꯑꯁꯤꯗ ꯍꯥꯟꯅ ꯐꯖꯅ ꯑꯃꯨꯛꯇ ꯍꯪꯈꯤꯁꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯄ ꯃꯐꯝ ꯑꯃꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯎꯃꯪ ꯑꯁꯤꯒꯤ ꯁꯨꯛꯂꯕ ꯃꯐꯝꯗ ꯂꯩꯈꯤꯕꯅ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤꯕꯨ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯅ ꯈꯪꯗꯕ ꯃꯐꯝ ꯍꯥꯏꯕ? ꯏꯄꯟ, ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯏ, ꯏꯄꯟ, ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥই ꯐꯥꯎꯕ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯃꯆꯥꯁꯤꯡꯅꯤ꯫ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯆꯤꯡ ꯑꯁꯤꯒꯤ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯐꯗꯨꯅ ꯏꯄꯟꯒ ꯊꯦꯡꯅꯔꯦ꯫ ꯏꯄꯟ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯇꯥꯛꯀꯅꯤ, ꯇꯥꯛꯀꯅꯤ꯫
ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯕꯨ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯍꯥꯟꯅ ꯌꯥꯕ ꯇꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯈꯣꯏꯅ ꯉꯝꯖꯒꯗꯕ ꯃꯈꯩ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯈꯟꯗꯨꯅ ꯄꯨꯖꯈꯣ꯫ ꯍꯅꯨꯕ ꯑꯁꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯁꯤꯅ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ 5 ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯈꯣꯔꯣꯛ ꯈꯣꯠꯂꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯄꯟ, ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯥꯖꯒꯦ꯫ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯄꯟꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯏꯄꯟ, ꯊꯨꯅ ꯍꯥꯏꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯀꯦ, ꯑꯗꯨꯒ ꯑꯩꯒ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀ꯭ꯋꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯛꯀꯦ꯫ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕ ꯇꯨꯡꯗ ꯆꯦꯛꯂꯥ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯑꯁꯤꯇꯒ ꯂꯣꯏꯅꯈꯤ꯫ ꯀ꯭ꯋꯥꯛ ꯑꯃꯈꯛꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯂꯩ, ꯑꯩꯁꯨ ꯏꯊꯟꯇ ꯂꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯆꯧꯕ ꯁꯨꯔꯨꯡ ꯑꯃꯗ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯣ ꯑꯩ ꯇꯥꯛꯄꯤꯒꯦ, ꯅꯪ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯎ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯂꯤꯕ ꯀ꯭ꯋꯥꯛ ꯑꯁꯦ ꯑꯆꯝꯕ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯆꯨꯝꯅꯒꯤ ꯀ꯭ꯋꯥꯛ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏ꯫ ꯐꯔꯦ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩ ꯏꯟꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯨꯡ ꯍꯟꯖꯤꯟꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯆꯪꯁꯤꯜꯂꯒ ꯁꯨꯛꯄꯁꯨ ꯑꯁꯨꯝ ꯍꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯛꯄ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯀꯤꯁꯦ ꯑꯩ ꯆꯤꯡꯅꯔꯛꯂꯦ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ? ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯣ ꯍꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯆꯠꯄ ꯋꯥꯔꯕ꯭ꯔꯥ? ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ꯫ ꯑꯁꯨꯛ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯁꯨꯝ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯤꯕꯁꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ꯭ꯔꯥ?" "ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯄꯨꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ"꯫ "ꯅꯪꯒꯤ ꯀꯔꯝꯕ ꯃꯇꯦꯡꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯌꯨ"꯫ "ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯥꯟꯅ ꯆꯠꯈꯤꯁꯦ, ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯔꯒꯦ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯂꯩꯔꯤꯕꯁꯦ ꯁꯨꯔꯨꯡꯅꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯩꯅ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯤ"꯫ "ꯀꯔꯤꯒꯤ ꯅꯪꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ? ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ"꯫ "ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯄ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯈꯔ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯎꯆꯦꯛꯁꯤꯡ ꯑꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯕ? ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ, ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯌꯨ꯫ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯁꯦ ꯑꯩꯈꯣই ꯎꯆꯦꯛ ꯀ꯭ꯋꯥꯛ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯄꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯣ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ ꯃꯟꯇ꯭ꯔ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ꯫ ꯅꯪꯅ ꯑꯃꯨꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯌꯨ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯅꯤ? ꯑꯩꯅ ꯀꯔꯝꯅ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ? ꯋꯥꯐꯝ ꯑꯁꯦ ꯑꯔꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯁꯦ ꯄꯨꯟꯅ 6-7 ꯁꯨꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯗ꯭ꯔꯕꯗ 5 ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯥꯏꯕꯪ ꯃꯤ ꯆꯪꯏ"꯫ "ꯀꯔꯤ ꯍꯥꯏꯕ? ꯇꯥꯏꯕꯪ ꯃꯤ ꯆꯪꯏ ꯍꯥꯏꯕ?
ꯇꯥꯏꯕꯪ ꯃꯤꯅ ꯀꯔꯝꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯗꯧꯔꯤꯕ? ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯑꯣꯏꯅ ꯐꯥꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯐꯥꯗꯨꯅ ꯊꯝꯂꯕꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯕ ꯎꯆꯦꯛꯁꯤꯡ ꯑꯗꯣ ꯃꯄꯥꯟ ꯑꯁꯤꯗ ꯄꯥꯏꯊꯣꯔꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯂꯩꯖꯗꯦ, ꯑꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯅꯪꯕు ꯉꯥꯛꯄꯤ ꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ, ꯑꯩꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ, ꯑꯗꯨꯒ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯤꯟꯕꯤꯕ, ꯐꯔꯦ, ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯗꯤ ꯀ꯭ꯋꯥꯛ, ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯀꯅꯤ? ꯅꯍꯥꯛꯇꯤ ꯅꯇꯣꯝꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯔꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯃꯇꯪ ꯐꯥꯕ ꯐꯪꯂꯕꯗꯤ ꯃꯌꯥꯝ ꯂꯥꯛꯂꯕꯁꯨ ꯅꯪꯅ ꯂꯣꯏꯅ ꯐꯥꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯄꯨꯟꯅ 5ꯕꯨ ꯁꯨꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ, ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ ꯈꯔꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯆꯪꯂꯛꯄꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯆꯪꯕꯨ ꯆꯪꯂꯛꯈꯤꯒꯗ꯭ꯔꯅꯦ? ꯃꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯕ ꯇꯥꯔꯦ꯫ ꯅꯪ ꯑꯩꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏꯕꯨ ꯀꯟꯁꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯁꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏ ꯅꯨꯡꯗꯨꯅ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩꯅ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯣꯏꯌꯦꯡ ꯌꯦꯡꯂꯒꯦ꯫ ꯍꯣꯏ, ꯐꯔꯦ, ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯐꯝ ꯎꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯉꯥꯏꯕ, ꯂꯥꯛꯄꯨ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯍꯦꯛꯇ ꯐꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯐꯔꯦ, ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯗꯦ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯛꯄꯁꯦ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯇꯣꯛꯂꯗ꯭ꯔꯥ? ꯑꯗꯨꯝꯅꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯈꯤꯒꯅꯤ꯫ ꯉꯥꯏꯕ ꯀꯜꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ꯫ ꯐꯔꯦ, ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯒꯦ꯫ ꯀꯔꯤ ꯄꯣꯠꯁꯛꯅꯣ? ꯅꯪꯅ ꯂꯥꯏ ꯅꯤꯡꯂꯤꯕ ꯎ ꯑꯁꯤꯒꯤ ꯎꯔꯥ ꯑꯁꯤꯅ ꯆꯩꯁꯨ ꯑꯃ ꯁꯦꯝꯒꯅꯤ꯫ ꯑꯃꯨꯕ ꯆꯩꯁꯨ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯆꯩꯁꯨ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯕ ꯌꯥꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯊꯣꯛꯍꯟꯅꯤꯡꯕ ꯄꯣꯠꯁꯛꯄꯨ ꯊꯣꯛꯍꯟꯕ ꯌꯥꯕ? ꯎꯒꯤ ꯎꯔꯥꯅ ꯁꯦꯝꯕ ꯑꯃꯨꯕ ꯆꯩꯁꯨ ꯍꯥꯏꯕ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯜꯂꯤ꯫ ꯊꯣꯛꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯃꯤꯠꯇ ꯊꯣꯛꯍꯟꯗꯨꯅ ꯎꯍꯟꯕꯈꯛ, ꯇꯁꯦꯡꯅ ꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯎꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗ ꯆꯩꯁꯨ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯐꯕ ꯑꯃꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯪꯅ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯍꯟꯒꯅꯤ꯫ ꯐꯔꯦ, ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯩꯅ ꯃꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯤꯕꯨ ꯐꯥꯔꯒꯦ꯫ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗ ꯎꯆꯦꯛ ꯑꯗꯨꯅ ꯎꯔꯥ ꯑꯃ ꯐꯨꯛꯇꯨꯅ ꯆꯩꯁꯨ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯃꯁꯤꯗ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯗ ꯄꯤꯕ ꯌꯥꯗꯦꯀꯣ? ꯍꯣꯏ, ꯃꯁꯤꯕꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯩꯁꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯊꯛꯍꯟꯗꯨꯅ ꯐꯥꯔꯗꯕꯅꯤ, ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯐꯝ ꯑꯁꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯉꯥꯏꯕꯗ ꯍꯅꯨꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯩꯁꯦ꯫
ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯆꯦꯛ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ, ꯋꯥꯔꯦ ꯌꯥꯝꯅ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯇꯤꯌꯥ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯃꯤꯠꯅ ꯃꯈꯥꯗ ꯌꯦꯡꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯊꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯃꯪ ꯑꯗꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯈꯔꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯤ 4-5ꯕꯨ ꯁꯨꯏ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯩꯅ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯗꯕ ꯌꯥꯗꯦ꯫ ꯀ꯭ꯋꯥꯛ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯇꯨꯅ ꯄꯥꯎ ꯑꯗꯨꯕꯨ ꯇꯝꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯥꯟꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯃꯁꯦꯜ ꯈꯠꯅꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯈꯠꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯛꯂꯣꯏ, ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯄꯨꯔꯣꯏ꯫ ꯏꯄꯟ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯅꯔꯣꯏ, ꯃꯐꯝ ꯑꯗꯨꯗꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯁꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯁꯪꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯩꯒ ꯊꯦꯡꯅꯔꯕꯗꯤ ꯈꯔ ꯈꯔ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤ꯫ ꯏꯕꯨꯡꯉꯣꯈꯣꯏ, ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ, ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯔꯔꯣꯏ꯫ ꯁꯨꯔꯨꯡ ꯍꯥꯏꯕ? ꯃꯐꯝ ꯑꯁꯤꯗꯁꯨ ꯁꯨꯔꯨꯡꯒ ꯑꯃꯨꯛ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯂꯩ꯫ ꯑꯩ ꯃꯐꯝ ꯑꯗꯨꯕꯨ ꯇꯥꯛꯀꯦ, ꯅꯈꯣꯏ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯎ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯥ ꯇꯥꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯁꯨꯔꯨꯡ ꯑꯃ ꯂꯩ, ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯕ꯫ ꯐꯩ, ꯌꯧꯈꯤꯁꯅꯨ, ꯂꯣꯏꯅ ꯍꯦꯛꯇ ꯍꯣꯟꯒꯦ꯫ ꯑꯉꯝꯕꯈꯩ ꯍꯣꯟꯗꯨꯅ ꯌꯨꯝꯗ ꯄꯨꯈꯤꯒꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯟꯕ ꯂꯥꯛꯀꯦ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯆꯩꯁꯨ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, "ꯍꯣ ꯏꯄꯟꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯃꯨꯕ ꯆꯩꯁꯨꯗꯣ ꯌꯥꯝ ꯐꯖꯩ, ꯑꯝꯇ ꯌꯦꯡꯖꯒꯦ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯃꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯑꯩꯅ ꯈꯔ ꯈꯔ ꯆꯠꯄ ꯉꯝꯂꯤꯕꯁꯦ꯫ ꯌꯦꯡꯂꯨꯔꯒꯅꯨ"꯫ ꯑꯃꯅ ꯑꯁꯨꯝꯅ ꯃꯇꯥꯎꯗ ꯍꯥꯏ, "ꯀꯔꯤꯗ ꯑꯃꯨꯛ ꯌꯦꯡꯅꯤꯡꯉꯨꯔꯤꯕ ꯆꯩꯁꯨꯅꯣ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯌꯦꯡꯕꯗ ꯐꯖꯕꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯁꯥ ꯇꯥꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯅꯩ, "ꯁꯤꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯤꯔꯕ ꯁꯨꯔꯨꯡ ꯑꯃ ꯃꯥꯜꯂꯤ, ꯃꯅꯨꯡꯁꯤꯁꯨ ꯐꯅ ꯆꯥꯎꯔꯝꯒꯅꯤ ꯅꯤꯡꯏ"꯫ "ꯍꯣꯏꯅꯦ, ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯃꯗꯤ ꯈꯔ ꯄꯤꯛꯑꯦ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯕ ꯌꯥꯒꯅꯤ"꯫ ꯅꯨꯄꯥ ꯑꯃꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯄꯟ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯔ ꯁꯅꯥ ꯂꯨꯄꯥꯅ ꯂꯩ ꯍꯥꯏꯔꯤꯗꯨꯕꯣ?" "ꯃꯥꯅꯤ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯏꯇꯥꯎꯈꯣꯏ, ꯍꯦꯛꯇ ꯆꯪꯂꯁꯤꯔꯥ? ꯉꯥꯏꯈꯣꯗ, ꯑꯍꯜ ꯑꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯪꯈꯤꯁꯤ꯫ "ꯍꯣ ꯏꯄꯟ, ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯕꯣ?" "ꯌꯥꯔꯦ, ꯆꯪꯉꯨ"꯫ "ꯑꯗꯨꯕꯨ ꯅꯈꯣꯏ ꯈꯠꯅꯕꯗꯤ ꯌꯥꯗꯦꯀꯣ"꯫ "ꯈꯠꯅꯔꯣꯏꯗ, ꯏꯇꯥꯎꯁꯤꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯑꯩ ꯃꯥꯡ ꯊꯥꯒꯦ"꯫ "ꯌꯥꯔꯣꯏ, ꯑꯩꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯒꯗꯣꯏꯅꯤ"꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯔꯦꯡ ꯁꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯜꯗ ꯂꯩꯍꯧꯗꯨꯅ ꯃꯈꯣꯏꯁꯤꯡꯅ ꯆꯪꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, "ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ, ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯅꯟꯗꯨꯅ ꯁꯤꯕ ꯑꯣꯏꯔꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯃꯗ ꯀ꯭ꯋꯥꯛꯀ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯅ ꯍꯥꯏ, "ꯀꯔꯝ ꯇꯧꯔꯦ? ꯃꯥꯏ ꯄꯥꯛꯂꯦ, ꯃꯈꯣꯏ 5ꯃꯛ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ"꯫ "ꯌꯥꯝꯅ ꯐꯔꯦ, ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡꯕꯨ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ"꯫ ꯁꯣꯝꯗꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯟꯕꯅ ꯐꯅꯌꯥꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯦ,
ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯃꯗꯤ ꯂꯩꯕ ꯁꯨꯡꯎ ꯎꯗꯦ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯅꯦ꯫ ꯃꯗꯨꯒꯤ ꯍꯅꯨꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯖꯥꯠꯂꯥ? ꯉꯥꯏꯈꯣꯗ, ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯈꯤꯁꯤ꯫ ꯐꯅꯗꯤ ꯌꯥꯝꯅ ꯆꯪꯁꯤꯜꯂꯕꯅꯤꯀꯣ, ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯒꯨꯝꯁꯦ꯫ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ, ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯔ ꯆꯪꯁꯤꯜꯂꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯏꯔꯪ ꯂꯪꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯆꯤꯡꯗꯨꯃꯨ ꯍꯦꯛꯇ ꯄꯩꯔꯒ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯔꯝꯅ ꯄꯨꯒꯅꯤ? ꯑꯉꯝꯕꯈꯩ ꯄꯨꯈ꯭ꯔꯁꯦ꯫ ꯌꯨꯝꯗ ꯌꯧꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯧꯁꯦ꯫ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯣꯟꯁꯦ꯫ ꯍꯣꯏ, ꯂꯣꯏꯅ ꯍꯣꯟꯁꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯦꯛꯅꯔꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯟꯗ꯭ꯔꯦꯍꯦ꯫ ꯑꯩꯒꯤꯗꯤ ꯋꯥꯠꯂꯤꯌꯦ, ꯈꯔ ꯌꯥꯝꯅ ꯄꯦꯛꯈꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯐꯨꯔꯤꯠꯁꯤꯗꯁꯨ ꯌꯣꯝꯁꯤꯟꯗꯨꯅ ꯑꯣꯏꯅ ꯍꯥꯞꯂꯒꯦꯍꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯄꯦꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯎꯆꯦꯛ ꯑꯃꯨꯕ ꯀ꯭ꯋꯥꯛ 5-6 ꯄꯥꯏꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯍꯥꯏꯅ ꯈꯣꯡꯗꯨꯅ ꯃꯄꯥꯜꯗ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯨꯔꯨꯡ ꯃꯅꯨꯡꯁꯤꯗ ꯀ꯭ꯋꯥꯛꯀꯁꯨ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯃꯀꯣꯜꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ, ꯁꯦꯛꯄꯤꯒꯨꯝꯕ, ꯀ꯭ꯋꯥꯛꯀꯨꯝꯕꯁꯦ ꯃꯣꯏꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯗꯨꯅꯅꯤ, ꯅꯪꯒꯤ ꯄꯦꯛꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯦꯛꯎ꯫ ꯎꯆꯦꯛ ꯑꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯌꯦꯡꯂꯨꯔꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯄꯦꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯄꯦꯛꯁꯤꯜꯂꯤꯕ ꯌꯣꯝꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯀ꯭ꯋꯥꯛꯀꯤ ꯃꯊꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯀꯤ ꯃꯊꯤꯅꯤꯅꯦ ꯁꯤꯗꯤ꯫ ꯍꯣꯏꯅꯦ, ꯃꯅꯝꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇ ꯂꯩꯍꯧꯗꯥꯏꯅꯦ? ꯍꯣꯏꯅꯦ, ꯂꯩꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯅꯩ꯫ ꯂꯩꯇꯦꯅꯦ, ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯅ ꯑꯩꯈꯣꯏꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀ꯭ꯋꯥꯛꯀꯤ ꯃꯊꯤ ꯑꯁꯤꯕꯨ ꯁꯅꯥ ꯂꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯈꯨꯜꯍꯟꯕꯁꯨ ꯁꯥꯏ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯐꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯥꯝꯅ ꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯣꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯂꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯕ꯭ꯔꯅꯦ? ꯂꯥꯜꯂꯤꯁꯤꯗꯤ ꯑꯁꯣꯝꯗ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯁꯣꯝꯗ ꯑꯣꯏꯔꯝꯃꯣꯏ, ꯁꯤꯗ ꯁꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯁꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯀꯛꯉꯥꯎꯅꯗꯨꯅ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯁꯛ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯔꯣꯜ ꯊꯣꯛꯄ ꯎꯆꯦꯛ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯁꯪꯕꯤꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫